ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 4,500 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ IGP ꯅꯤꯔꯁꯤꯠꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯌꯦꯡꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 4,500 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯍꯥꯏꯗꯣꯛꯍꯟꯗꯅ ꯂꯩꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯅꯤꯔꯁꯤꯠ ꯀꯨꯃꯥꯔ OSWAL ꯑꯃꯁꯨꯡ DIG ꯅꯤꯡꯁꯦꯟ ꯋꯥꯔꯒꯝꯗ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯅꯕ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯝꯖꯣꯡ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯨꯡꯗꯨꯅ 7ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯗ ꯑꯍꯤꯡ ꯌꯥꯔꯦꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯁꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯖꯦꯝꯁ ꯁꯤꯝꯔꯦꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯐꯥꯏꯀꯥ ꯑꯃꯁꯨꯡ ꯍꯨꯏꯃꯤꯡ ꯊꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯗꯦꯖꯤꯒꯅꯦꯇꯦꯗ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏ 2,800 ꯍꯦꯟꯅ ꯂꯩꯔꯤ꯫ ꯉꯁꯤ ꯈꯛꯇꯗ ꯃꯤꯑꯣꯏ 44 ꯆꯪꯁꯤꯜꯂꯛꯈꯤ꯫ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛꯈꯤꯗꯅꯕ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯥꯁꯣꯡ ꯈꯨꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯃꯥꯔꯁꯪ Wꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯀꯣꯟꯕ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯗꯤ ꯀꯥꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯗꯦꯖꯤꯒꯅꯦꯇꯦꯗ ꯁꯦꯟꯇꯔ ꯍꯥꯡꯗꯨꯅ ꯂꯥꯟꯖꯦꯜꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 1,700 ꯂꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯝꯂꯤ ꯈꯛꯇꯗ ꯃꯤꯑꯣꯏ 1,000 ꯔꯣꯝ, ꯋꯥꯡꯂꯤꯗ ꯃꯤꯑꯣꯏ 388 ꯑꯃꯁꯨꯡ ꯀꯥꯀꯥꯗ ꯃꯤꯑꯣꯏ 210 ꯂꯣꯝ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯪꯍꯟꯖꯕ ꯑꯃꯈꯛ, ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯃꯔꯝꯅ ꯄꯥꯎ ꯍꯥꯞꯆꯔꯛꯂꯔꯣꯏ꯫ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕꯅ ꯆꯦꯅꯦꯜ ꯑꯁꯤ ꯗꯤꯂꯤꯠ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯗꯒꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯏꯟꯇꯔꯦꯁ ꯂꯩꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯂꯤꯡꯛ ꯑꯗꯨꯗ ꯆꯪꯂꯒ ꯌꯦꯡꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ZEOꯅ ꯁ꯭ꯀꯨꯜ ꯑꯦꯐꯤꯂꯤꯌꯦꯁꯟꯒꯤ NOC ꯄꯤꯕ ꯉꯝꯗꯦ ꯕꯥꯁꯟꯇꯀꯨꯃꯥꯔ ꯑꯦꯐꯤꯂꯤꯌꯦꯁꯟ ꯄꯤꯕꯒꯤ ꯋꯥꯊꯣꯛ ꯊꯤꯒꯠꯅꯕ CBSEꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯈꯔ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯝꯕꯒꯤ ꯋꯥꯐꯝ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯆꯠꯊꯈꯤꯕ ꯑꯣꯏꯕꯅ ꯑꯊꯨꯕꯗ ꯊꯤꯗꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ CBSEꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕꯗ ZEOꯒꯤ ꯊꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯗ ꯑꯌꯥꯕ ꯄꯤꯕ ꯉꯝꯗꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ CBSEꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦ ꯃꯇꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯅꯕ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ CBSEꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯝꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯀꯨꯜ ꯈꯔ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯔꯝꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯁ꯭ꯀꯨꯜ 13 ꯔꯣꯝ ꯈꯪꯗꯣꯛꯄ ꯉꯝꯂꯦ꯫ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯂꯧꯅꯅꯕꯒꯤꯗꯃꯛ ZEOꯁꯤꯡꯒꯤ ꯈꯨꯠꯌꯦꯛ ꯁꯥꯔꯝꯕꯒꯤ ꯋꯥꯐꯝ ꯈꯪꯕ ꯉꯝꯂꯦ꯫ ZEOꯁꯤꯡꯗ ꯍꯪꯕꯗꯗꯤ ꯃꯈꯣꯏꯅ NOC ꯄꯤꯅꯅꯕ ꯈꯨꯠꯌꯦꯛ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯍꯥꯟꯅ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯝꯕ ꯁ꯭ꯀꯨꯜꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ NOC ꯑꯃ ꯂꯧꯕ ꯆꯪꯏ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ZUF 2 ꯑꯃꯗꯤ IMꯒꯤ ꯀꯦꯗꯔ 2 ꯁꯤꯔꯦ꯫ ꯂꯥꯜꯍꯧꯂꯨꯞ ꯖꯦꯂꯤꯌꯥꯡꯔꯣ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ZUFJ ꯑꯃꯁꯨꯡ NSN IM 2ꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯗ ZUFꯒꯤ ꯀꯦꯗꯔ 2 ꯑꯃꯗꯤ IMꯒꯤ ꯀꯦꯗꯔ 2 ꯁꯤꯔꯦ꯫ ꯐ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ZUFJ ꯑꯃꯗꯤ NSN IM 2ꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯎꯄꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 95 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯂꯝꯗꯥꯡꯃꯩ ꯑꯃꯁꯨꯡ ꯊꯥꯡꯒꯜ ꯈꯨꯜ 2ꯒꯤ ꯂꯣꯟꯅꯕ ꯎꯃꯪꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ
थोखिबनी नकल अनी की मरक्ता पोंखाय अमरोम अकन बमोंग खुदोंगनगी नागा नुपीसिंगदा सखंगदबा खुलाई पाइबसिना अकी अकंग पीबा यानिंगदे इम्फाल मनुंगदा हांगबा ब्यूटी पार्लर दा थबक तौबी नागा नुपी मसासिंगदा सखंगदबा खुलाई पाइबसिना अकी अकंग पीदुना नमदुना सेल लौननबा होनबगी थवोंगसे दरकलिबसि कंडेम तौवी असिगुंबा थवोंग असि मखासा तदनबा लेगांगदा मियंग जंगबियु हाइना नागा पीपल्स यूनियन इम्फालना थादोरकबा जेरोल मना फंगदोरकले जेरोल अदुना हाई हौकिबा डिसेंबर 12 इम्फालगी खोगनांगनी करक्ता हांगबा ब्यूटी पार्लर अमदा थबक तौबी नागा की नुपी मसा मरीबा सखंगदबा खुलाई पाइबसिंगना फादुना सेल की डिमांड तौरे हाइना victim oiraba nupi masaasing asina union asida wagalaki sakangdabasing aduna faruba nupi mari adu numit adumaki numidang wairam pung taruklom tabada sekta adwaida thadoklamki aduba makoida telephone gi khutangda sakangdabasing aduna phone taruktuna makoina piu harba sanpam adu athubada pinana bakhangalaki hairi amaromduna numit adumakta singmairong gi bisal molda hangba beauty parlor amada thabak daubi togan panupa masa manga amasung nupi masa ahum busu makoi busu sakang dabasing na pajalui haino wakalaki makoi dasu sakang dabasing aduna chapmana na sel gi demand tauki hairi asing ba thawng asi union nasina akan bamong da condemn tawi naga amasung atoba kanglup sing gi marakta wakal tana da thodok thok tana bakidamak laigangna hiram masida miyang sangbiu anasu cherola tuna makhatari kangpok pida sangge tawamba maidai yungawba amasu kalhaure manipur da hukiba me ahum dagi maidai amasung koki gi marakta कांगलुक हिरांग थोकदुना कांगपोक बी मैगैदा संखिबा मैतै गिन हा कया मफम मरांग खंगदना हातोक पिखिबा की वाथोक कया मरोम लैरिङै चेरगा सिदा ngasisu yungawba मैतै नहा अमा कांगपोक बिरोमदा चंगनरबा होनरमबदगी ग्यामगी फाइ चेक पोस्ट सिक्युरिटी फोर्स इन द कलहौरे पुलिस की भंगबा पावसिना हाई सिक्युरिटी फोर्सेस नेशनल हाईवे नंबर 2 की गामगी फाइ एरिया दा हांगबा चेक पोस्ट मथौ तौदुना लैरिङै ngasi नबिदांग पुंग तरुकलोम तारकबा अदवाइदा गरी मचा थौदुना लाकपा नहा अमा चेक दौरबद महक मैतै ओरमकी लोइनना यु ngaubadagi lambi khangdaduna lakpani haiba khangba ngamki पुलिस की ऑपरेशन दा हुरालकपा कार अमा फागतख्रे थौबन डिस्ट्रिक्ट पुलिस ना ngasi ayu anganbada लिलोंग पुलिस स्टेशन की मनुंग चनबा उसोइबोकपी थारावरो की मफमसिंगदा ऑपरेशन चथबदा हुरालकपु ओइगनि सिंगनबा मारुति अल्टो कार अमा फागतपा ngamkhre लोइनना चेनबा मियोइसिंग फागनदा बहोनरी हाइरे पुलिस की पाउन हाई थौबन डिस्ट्रिक्ट पुलिस की सीनियर एसपी राकेश बलवान आरबीएस की मीटिंग मखादा पुलिस डिस्ट्रिक्ट पुलिस असगी एडिशनल एसपी ऑपरेशन ओग्रमचा वांगखोंबना लुचिंगबा थौपाल कमांडो की डीएसपी एन सदानंदाना मतिंग पांगबा तोंगान तोंगानबा आगनबा कमांडो टीम तरिना ngasi ayuk lilong usoipokpi tharauro की लेकाई सिंगदा थीबो हमबा की थबक चथकी ngasi ayuk pung taruk rom tabadagi hauraga taret phoba चथकी बा थीबो हमबा अदुदा पुलिस की कांगबु अदुना जुम कुंथागा निथोय रोमदा चंगदुना थीबो हमबा की थबक चथकी मदुदा थाराउरो सिंगोल लेकाई द लेबा खुलाकपम काबोकलै सही हुंपुद्रा मपुरैबा लैकिद्राबा आजाद खान कौबा अमकी युमदा खामलगा तमलंबा हुरालकपा ओइगनि जिंगनाबा सिल्वर मचुगी अल्टो का रजिस्ट्रेशन नंबर MN01 के 9093 फागत पंगमखि मखा तरकवा अतोपा पाउदा युमलो नबगी युम मयादा मपाल थोक्सिलुबगी पुरग्रे युमलो नबगी युम मया नंगना मपाल थोक्सिलुबगी सही कुंथ्रा मंगा सुरवा नुपी अमा लिचैना कन थरकपदगी असोगपन मयुकनख्रे आना पुलिस ना फांगदोकले नौमाइजिन मित थोकिबा थौदोगसिदा युमयादा मपाल थोक्सिलमले हाइदुन जुमलो नरिबा मियोय अमना नुफी अदुगी फिनुंगी हक्सांग योना थिंजिनदुन अटैक जथरखि थौदोगदुदा नुफी अदु वानथगी थौदोग थोलिबा माफम असि उत्तर प्रदेश की शाहजहानपुर की मनुंग चंबा रामचंद्र मिशन पुलिस स्टेशन कोनबा खोंगंग अमदने पुलिस की मतुंग इन सोकलब नुपी असना महाका युमलो नबा मियोय अमगी युम मया नकना लैबा ड्रेन अमदा मपान थोक्सिनखि मदुदा युमथंग नरिबा मियोय अदुना महाके युम मनाक्ता लाक्लगा मपाल थोक्सिली हाइदुना नबी अदुगी फिनुंगी हक्सांग योचैना थिंजिलगा अटैक चथरखिबने सर्कल ऑफिसर BS बिरकुमार की मतुंगिना victim नुपी अदुबो अटैक चथबदा जोचै अमा सिनरगा नुपी अदुगी फिनुंगी हक्सांना थिंजिलकबदगी फिबम लुना सोकपगा लोइनना वानतादुना ताकि खुदकदा मनाक नकपा हॉस्टल अमदा पुखातुना नुपी अदु लैगनगी पुलिस की माइकैदगी नुपीदा खुद थाबगा मरी लेना एफआर अमा लखतुना चेनरिबा मियोय अदुगी मधक्ता थिजिनना थबक पाइखतपा हौग्रे नकल मरोमदना सासिनबा डिग्री पारगा नुपीदा नमथाक तौबा काश्मीर की कॉनमेन अमा फारे महाक न्यूरो सर्जन आर्मी की डॉक्टर ने प्राइम मिनिस्टर ऑफिस PMO की ऑफिसर ने नेशनल इन्वेस्टिगेशन एजेंसी NIA का नंगबा मिसगा मसु ओइरी अदुबा मसी असुम्बरा काश्मीर की कुपवारादगी लाकपा मियोय अमा मिनमदुना अतोपा मियोय सारगा मियामदा नमथाक तौरमगी मरानसिंगदा ओडिसादा फारे महाक सकलोल होंगदुना मथकदा पल्लिबा सिनफमसिंग असितना तन अतै फम क्यासु पाइबा मियोय साके
Masagi segi kuntra ka tare churaba Syed Isan Bukhari Elias Isan Bukhari Elias Dr. Isan Bukhari asi miyam da namthak tawbagi damakda Odisha Police Special Task Force SDF na ngarang Odisha ki Joypur district manung chanba Niulpur khunggang dagi phaki SDF ke Inspector General JN Pankaj na tongan ba sasinaba ming kaya loina na biyo asi masana masaba Pakistan amasung Kerala da leiba singna nge oiba miyo khara ka mari lainai haina saktak sai hairi atoba mak Pakistan ki spy agency amu oriba ISI ka mari laina ba ki khudam de phangde Mana US ki makok tong ba Ivy League College amu oriba Cornell University dagi medical degree certificate para ba doktor amani haina unna ba ki damakta samjin jajin ba document sing sin nakhi Conmen nasina Canadian Health Services Institute amasung Tamil Nadu ki Bangalore leiba Christian Medical College ki asaba certificate sin nakhi Tongan basaklon kaya loba US na Uttar Pradesh Maharashtra Odisha amasung Kashmir yaw na leiba ka sige atay mafum kaya dagi lakba yam rabada nabi taruklom lohong ki mahaki matakta police na matik jaba case lawhat kaya hairi Arabida content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba puna mapadaga jari Channel is atom da kana badi subscribe to be business subscribe to be like and share to was a kawi kanuk namak po amakana tagasari